Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi muglawbirasi Ngamba mapan suba tangka Yaifarel gari du thauduna thoibagi yumda lakpadu pung 12 hele makhoini yumdudagi chatkibaga ikan kanadana ma gari thaujilai khongloi amatta yaudana machinbalda iteina changa iba magi mawongdu ubada imungi mi pumba ngaknabani Yaifarel Braden de yengduna hairai magi leifam ai khangi Braden du ngakna Yaifarel de yengduna khumai chele hojikta paw hanbala amba mi makai hankibda ngari chenba Canada JOK gi CEO Ngambada What impossible Yaifarel khanglaw lawi mama mapa ani gi mamangda tawre iba magi maruk ki mawongduda Braden mapa da haifet yengamaga Yaifarel du khudang paiduna imung lomda chingduna magi kada pushilai thongda lok tawshilaga Yaifarel bu famungda ningthina famhalaga tapna hangi namai namit kase kaidoroge loina soi Yaifarel makhutna mamaidu pulap nanthaduna kem tawde nangna hariba wadu kanana hairamino Kanana nangonda adugi wadu haige Ngambagi mapa masamakna paw hanba lakpani Yaifarel tawfam khangda makhutna mamaidu nanthai machindagi sor achauba ama muksu kamthorai marupni haiduna magi thamoigi apambadu share tawgadabasu sana magidi mabung oikibana madugi pangal dumasu lehankhidre uncle di kai haiki ngantana thilona haikibani Mani di kai hairami hoi haina hairambani oh atai thidok pa haina de kaisi thidok pa haina de ingna dum wari tokibani ai first aid box lauge mitpan da stale tawrido kai jori no haibasu haide nangna tawriba wado haiduna Braden hogalaga first aid box tu lauduna so iba singdu ningthina taithok chamthokduna hidak hapchili Yaifarel walang amatta ngangdana tuminna machi lengda famdana mamittuna ayengba amada yengduna manglaga lei kaidorage nahan khaiga manade kaino nangna nungai tabda hayu awabadi share tawnaraga hanthabani nangna nungai tabado engonda share tawro tade Braden na haribadu ma mangduna famdi tarangde yenglambadagi Braden da fat on silaktuna hathu hairai ai horin midang laki sanado ai ga wari sanaga dablei haina nangna khara hayo ai chalage kainu ai khu waga haiba nangde hogatuna thokre Braden nahan khaiga manadaba magi marukki mataududa ngakna duma yengduna lehore leibak pumba sin thungna sandokre even media da fawba ngambani nupi chenbagi paw haple fana ngangna basu mayam mama yauri fatana ngangna basu kayani JOK ga Diamond Finance anigi marakta handak sagala iba nungai nadabagi mari mayam pumbana khangnabana Diamond Finance ta achauba thodang lawriba thoibagi machana JOK gi mapuna lawkhibada fana khangadaba thoina leite aduna fattana ngangnabana namkhre nupi thilakpa mayamga thoibagi lakiba sagai natai mayamga punsinduna harau nungai na wari tawi afaba lambi ngakta punsinduna wari sai mayamdu Braden su mayamgi awat apa yengduna chen chongduna honari machangi manakta changba sangde mayam chatlamdai de Ningthoi mamogi manakta changai ngasai lakpadagi wa machet ama fawba ngangdana tumin tashinduna phamungduda famduna leiribani sintha sulai leina sulai makhoi anidi mayamgi mating pangnaba honabada sanagi nakta leibadi sangdre sese Sinane ichagi imanabi mayamga toragane kaino machamino ningthina layuko ima koisu toina lake ichagi nakta wasi haina bag tagi jonga chapi khara lakthoktina pirai sana wa haide pirai basel du makhuting thoktuna lawi Ningthoi sumamaubu makokta amuktang nungsina nan thabiram laga thokre nupa mayumgi mi hek chatkibaga sinthaga leinaga du manungda changai famungduda fan chongkhatuna lengjumnaga waiduna sinthana hana horai nanamai folak tangaida yam khatliko mi machadi nangna hena khatkhre bema phigase hongdo yadro nangso symbol se manghaning dabagi thammiraba nangise
Laina sumating tawduna nokmi laknarai sana wangangde tumini yenggadaba amada yengduna adumak lay ani do haifet yengnaraga lengjomda paiduna hanglai. Kaidoroge nangbo? Sana gyan lai mamito fat kopi aduga ani duda hut layduna yengaga. Kayam kuire noi ni lakpa. Kaino ngasai day layrise nang khangdrabo? Ay wakal amada tawre. Nupa koibaga se ekhoidaga kemta haideko ngi machadi nate nabuk yam phaba malaga yam phalamdrise kaigino ba. Baba hoi saubra ekhoida chawna ai funi haibra mama do ai leitabagi kapra kapthore e wahang hangna ani disisum phagi toge torambadagi mama nabina kapsilakpaduda nungaitane yengduna themai kanamta kemta saudi kapkanise nungaite ngayhak themi aniduna sanadi wa langangda makuruda mamai khumjinduna kappaga dumak laikre pungkhai muk kaplaba matung hanthakre tumin lainei ahumdu lainagi phone da ko lakpaduda achikpadu thugai rai. Hello kaka hoi ai thorage phone du kaklaga sanada on sinduna hairai ayumda handaba yadre driver ga lakpani babana kaka do laona kauri Sinthasu drop toromduni ibani punna thokrage nangne wakhal nungaitaba kaisu khanganu ko Sinthana su hairai kaisu hinjina khanganu kapkanu ekhoi nungaite phajana leyu ko adudi ekhoi muchana batorage ani disu chatkre makoi ani na chatkibaga minute manga muki matung bredan changai sana mabungbu ubada henna mapukning nushiduna kapthorakle Machana kapadu ubada bredan changsinduna machan manushina konbiduna themlai. Kaigino, kai kapino. Dacho, how, hayu. Dacho, nangingona sauningbra. Aini chanda kaigi sauningduino, dacho saudi. Dacho, ai amna waye. Kaigi, nasanungai tabro. Lengjumani do paiduna pakhana hangai bradendu sana kapna khumai ai sirage dacho ai hinglingre ai sirage dacho kaino nang nangangi mem dubo se dacho da hayo nang nasana yadana mani chanbu namduna fabra hayo dacho da thongjin da leptuna leiriba mama mapa anisu mabung na machanda hangba wa hangdutai sana su mama mapa na thongjin da leptuna leibidu ui Mayambu amamamta oina yengaba matung mamit ushinduna ngambana pikiba warning du ningsingi. Noitho, ai chaga waisage. Machagi matagdu uraga thoibana manungda changsin hairakpani Braden galoina na Priya mapanda thokre thoiba machagi nakanda famduna machagi makokta nungshina nanbiduna hairai. Baba da hayu, ichana hainingbudu. Sana mamitu tamna pangthokduna yengai mapada yengna mapidu sisinthari thoiba tapna hangai mani chabu namduna phabra babada nungaitabla lei haiduna ichabu mana namja namthek tobra babada hayo ichana na sana yadabu oirabadi baba kes toge makoina panglak lakchaba yabra do makokta sumnanduna hairambadagi mamaida tariba samsingdu haigetke haina torakpada sana afinga fainana mapagi makuttu faduna hairai phadi isana yabane ai man phabana ti mani chabu ki hanbra babada hayo mabu ki yeduse hayo babada phadi mana ingonda kemta haidi ai ngahakta pathagi mapanda thokro thoiba machana sumna hairabasida ma upai leitre thokre kadidagi Sana hogatuna thongdu lok tawshili dressing table laiba dugi mamangda changsinduna thadariba samdu makhutna haigatli Picture pikpa skin color oiba benet amana laibaki asokpadu naplibaduda makhutna tapna nali masagi tajariba mamiduda mikup khara asum yengaba matung thoraktuna mafi marol hongdoi mana mafi marol hongbaloirakpada mapandagi yaiferana kaurakpadu matai Sana, thong hangu, aiga wari sasi. Yaiferelgi khonjal tabada jensin duna thong du hangi
thong hangbaga thongjinda leptuna leiramba Yaifareldu wa amata haida changsinduna sanabu kolai sanadi ngakpa harauba nungaiba kapningba loina punsinare ai nangbu nungsi aigi khaktani nangdi kanagi soiba yaroi ifamdagi pumnamak lawkhrabasu nangdi lawba yaroi nangdi aigini Yaifarel ai khakkini matam kuinadagi wana ngaijarakpa wahai ngasidi tare haitharakpa magi nuksibana nupi magi thamoida pathoktuna chele penjare kuina ngaibagi awaman pumba kokhre mikuptuda sana mukhut kutum tashinduna Yaifarel thabakta thinduna nangna hankai aingoda kemta haidabado kaigino aina kayam wana adugi wahaido ngai haiba nangna khangbra nang yam phatte aibu wahale askuy base nangge adugi wahaitabu ngairaga ai leirakpani Yaifarel sanagi makhut anido faduna chetna paisili aduga sanagi mit anida munna yengduna hayo ngasigi thodokse karamna thopano aingonda hayo ngai ha magi nuksibada luplingai ngamba magi akanba nungsi heitaba wahai kharadu kauthok ubani adubu Yaifarel magi wahungduna ningsinghale ngambagi akanba wahai singdu nakna leplambadagi fat chathoi Yaifarel de yangamba miting nakanamada fat na thaiduna yengki Yaifarel makhongdu sanatamna thangzilaktuna makhut aniduna sanagi lengjumda paiduna nang aiga punna kadaidana machatkrase pumnama aina silagi madu yaroye isa khakki khanduna ai madu yaba ngamloye baba ima dacho makhoibo aigi maramna awaba piramlaga ai khong thangduna chatpa ngamoye dudi nang mangonda luhonglage sira hongoi manaibu lisinglak chelabasu aina mangonda punsigi leiroi adudi nang aina haibasi yaroi mathang chade da Yaifa masadu maning handuna leithoi mataudu Yaifarel khoirang khoisauna ba hengathali amukta tawdaba matawni mana ngasi tawribasi sana sukhangi Yaifarel gi matawdu khoisauna re haiba wakal munna khanthari khanba yaba khallaba matung ma amasi khrabasu ngamba magi mafamda lamandari khumlamlagi khalai Yaifarel de yengduna tapna hairai luhongba numit lepnarba matungda ibani chense karige matuda leiriba khenabaduna kari matuda yadrabadi ai yaba ngamlaroi da Yaifana yaba ngamloi khallagana lepliba khongfamda hando ngamgani asukuibana ngaiduna laaga asuktenba matamdudi ai kai ngaiba ngamoi da Yaifasu yumda halo ai baba khoiga wari sage Yaifarel ga punna sana makhada kumtharai mapa khoi makhada famduna leirami Yaifarel chatlagi haina hairamduna ma chatkre sana mapa khoi gi manakta famtharai aduga hairai baba ngasi na chana haijaga dori base baba na imana da chawna soidana makiya bigani khali hayo ichana hainingbado baba aibu aina cheliba nupasida luhongna basinbiu hauji khudak asida phone tawduna luhongbagi wafam lepnaba haying lao haina khara haibikho mayamdu khara ngakpa faunai adubu wa oina amtadi hainarakte nang angang oiri nahi na singtamgadaba yamna wali midi matik chabadagi sarabani nangdi maga yangnabada yamna nopi aduna nasahana matik charaba matung hongnaba tawbadi kari kai brede na machanda yengduna hanglai sana mamit uishinduna hairai dacho cheluraga kuina lebado ai tale dacho khoina luhongba pamdaba oiragana luhongba pamde haibagi wanati nabungna hairibase nasa hana matik chanaba haibani nangna hayeng migi yumduda mauni haidana leiraga kaisu khangda haitana leibado nangsu kairakani yumduda nang leiba nungairoi haibagi haibani ne Priyana machagi wadu thattuna hairai thoiba mangak nonthaduna ngangnariba pumba ma tari sana mabungda yengai mangonda isuk sukthana yengliba mityengduda michanaba ngamda mamaidu nakanda leithorai aidi luhongbiyu haibasta leple luhongba ngamoidaba oiragana ai nakhoina pamdaba thabak ngakta khanduna torakani Priyadi machabu fuge haina makut thangatbabu hora abani
Thoibana masadu lengakpaduda chap lepi. Thoiba pocketagi phone du lauthoktuna yauriba manigi private number duda call tawi. Hello, Ibai. Hayeng se luhongbagi matam lepnaba Ibai khoi lakpiro.